Mayambu ahanba maktada kanglele pung original gi makedagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biram haiduna jari subscribe to matamda bell icon su on to biram mathangi wari thaglapa matamda adomadamgi phone da phangna bagidamakta adudi wari se hongna batokjaraki thaudos ima nabagi hospital da lairingai matamda sengba thokiba wari amakakni aigi ming gunindro kawi thaudos matam khara kuirabagi mamangi wari amakakni aigi chininausi ithaktai semaga aika baba gai khoi mari khakta ingna singna laijaba imung amakakni baba gi masimanau di khara suyami adubu magi phunga tongan tongana loina hotna khibanai khoisi magi yum tongan tongana loina saduna lainare aikhoi gi mungse kaya hena thudona waba imung makti oidi adubu ima se matamgi mai tikna ba haidana singjamba suduma karami aikhoi dagi khara mamang pangna laiba singamada ima se singchanbani haidana dumak salami nong manumit amadi baba na ima da sumna haiki nangbu singchanbudu toklo haibani mamang thaki matamdasu wa yanba kabada tina si haidana mi sibasu kongai ama yauna khrabani nangna singchanbase to haibase sunga yadribase karigino singchanbase khara lairagadi ningtham tha sangla ani ningtham tha duda mai tekna ba haidana isi singchanba kharibani asiare singna hena lubra thawai na hena lubra thawai dudi talaga phangdi singdudi yala sudumak phangi aduga laigi harabasu phangi thawai di laigi haiba phangdi tangi haiba phangdi asiani si kasu thoidokpa mata tawrosi mi atai su mayam ama kanari basidi mayam ama kanabado siba naba yaunari basinga sidi tilna siklaga siba mi mayam ama yaukhrabani aduga hingba tarabasu khara matam sangna hingba haibado madusu oibani yare si ai kasu thoidokpa mata tawrosi baba gi wafam ase taba matamda isena sosuna hairami ima ai de kaya thoina imana singchamba salibado pamdi pamdabani singbudi mayam pura e haibabu ado kanana khangba tamba ngamanati babana hari sisu sumi ibema ningtham tha se labadi maitik labadi napa sunang su pulap te ke haini do asumna ima gi wafam ase hek hairapa matamda aina suimada asiari ma nangsu babaga isegana hairisi phai khandraga nangsu nangna ngamda be hekta yeli yare singchamba sakira kai sakege nangna apambado dum chasaro asumna babana su ima se khara nganglamlaba matungda baba su du maksakre masigi matungda ima su singchanba se du maksat palepti nong manumit amani yumthangna bagi indom sa sisu singchanba sa si haidana ima da horakle maduda ina su ima da ima babana haibado nang khara bhab tabana di phabani ko asumna haijaraba su ima do aina haibaga mata he indaba makai ima do indom saga singchanba du maksakre asumna numitumadi ima se numit taba phawbada halakti baba su thabak saluraba matung da halakpani maduda ima lairamdabaduda baba se khara su sawi babana bunga namado singchanba sakhibra thangsu laiti aduga mahaki kosi du su laiti aisu baba da sakhi aidan hajille maduda babana nama se lam yamne hele ayeng kona thangdane phatanung da thola abadi awa phamda dasa tagadori bani habasi ma masa samata khangjadraba sala baba yare si hanu thangsida pangang basi su nuhaiti mina taraga ka keno khara khangkhini yare hoini summe nang na hairibado ado nama se hanu thangsida gyan taraklabadi khara su phagadaba gyan taba ngamdri basini is nama se onto na ngangna basu akhre deibo laisari ngai matamda singchanba se adu kimatik yamna pamlakpani ngangna bawarani yararo asi haina lairingai matamda ima do lakle isi du su dukan saluraba matungda lakpani ima si masa so khara nungaiti haidana changlai maduda isiana ima kaidauragi na sado isa se isok thai sak to khara thuna losilaga sana batawgi khanau si su khara hai babana hani nang khanau do hani ba khanau hani haidi basinaina as wana ga wana hanjilakpane wa ko si khola ga ngangbado aidi kaya hinadi yare hayeng kona sanarasi ai isa yamna nungaiti asi hairaga imado dum tumina lekre
नुमितुमदी मासी चाक खरा खक चारगा महाकसे अदुम मसा नुंगाइते हाइदना अदुम तुमिना लेख्रे नोंगालाबा मतुंगदे मासी मखनाउसि नुंगाइते हाइदना चटपसि मसादु सोक सोक थारे पांगल अमता याउदे हाइदना इमादो हाइरक्लमी इमागी मसासी लोकले हौक तौखलक्ले बाबाना हॉस्पिटल दा मुतंग चलगा यंगुसी इमाना सु यानी हाइबनी अदुबु बाबान हॉस्पिटल दा चलगा मुतंग यंगुसी हाइदना बाबागी मागना नंफुदा चलगा यंगलुबा मतमदा इमासी स्क्रब टाइफस नारे हाइदना बाबाना हाइरखी ऐसी फोन तौरक्ले अदुदा ऐसे प्रप प्रप काखलगा हॉस्पिटल दा पुलप लेमिनाबनी बाबा गाइगा सिना सिनादना लेमिनाई स्क्रब टाइफस ना चिगे हाइबा पाउसी ताबा मतमदा इसी सु यामना नुंगाइरमदे बाबाना मपालदा थोअगा सुना स्वाइरखी अइना ममांग थकी मतमदा सिंग चनबसी चकनु अइना हाइख्रबनी अदुबु नमासी इंदी असुना नारकनी हाइबसी आइदी ममांग थकी मतमदगी हौना हाइरबनी अदुबु नमासी ग्यान सुंता थादी हौजिक्ति यंगुतु हाइबा ngangbasi इलुद्रबा मरमना पैसा से असुकी मतिक यामना संगदरे पैसा संगबदु दियाराइबनी अदुबु थवा हिंगबसिनी हिंगबा संगबानी के लंगदाइदे लैरबनी हौजिक बाबागी मसासी अदु हाइरगा कप्पी बाबा से आइना सु थेमजिली अदुका बाबादा आइना सुन हाइखी बाबा डॉक्टर ना सु कया हेना क्रिटिकल ओइबा कंडीशन नते हाइरिबदुदी कैसु थोइना तौरोइदा कैसु थोइना बुदी तौरोइ हाइबाबु अदुबु इबुंगो तंबा ngamba नते नमासे ngang sakpase khara launarabadi phagadaba ngang sakpasu amata launadi as onthona lukadorida asi hairaga baba do yamna kappi isi swada mathanda lebadu nungairoi aduna indom sa hoida leimina natraga na indom sa da koraga plap leimina gera hairaga aini sida hanglami madu de isi su indom sa ga koraga plap leimina rage haidana indom sa ga plap leiminare pauk singa do taraba matam maduda kakao su lakle kaka to mado lakle kaka yai madi thabak to mahaki thabak inkhang tauba maramna mapalam da laiki kaka to mado laklaga khoi ga ibani ga si sienba khotpa dumak tauri asumna kaka to mbagai ga si imana leijiba kadu dang haktang sangnam laba matungda wari watai khara sanare ima suma sasi nungaiti ni haktang potha gi haidana ima se potha khirami asumna leijingai matamda ima ki masasi sok thana isi urami kakas mapal da thoklagi nang haktang leiramu haidana kakas mapal dam da thokre asum lai silai jingai matamda ima ga thangna bada laijiba bet adu da kana gumba misagama mamai lai thoklaga laibu doi surakpani madudaina kari ngamdabagi pukhala poiri sano haipetang hangsira asi hairaga semanak khara thuna sangsili adubu ana badubu sangliba misak adu da ina kari oina narage haidana hangli makhoi gi du sutin chipadagi na bani hairakhi asumna khoisi sangliba misak adu ga wari watai khara sanare haktang gi matung da isa letren salokhi ke haidana letren da lai letren gi thong adu sukana gumba mate hek changna dawa gumna thong loine ekta hangdoi asumna isa letren da number 2 tauringai matamda aigi letren asida kana gumba misak amana pop launa tharaklami thong adu da maduda ina karino haidana gi sasi wakhal da su khara khalli kanano letren asida thong thilai bado asi hairaga isi kaurubada kana gumba misak amata khumlakhidi matam maduda gi sasi karino haidana wakhal da su khalli letren asida mi changlakpagi sohum sumata taba phangde aduga kamaina thong asi thilai basano asi hairaga isi wakhal khalli asumnangi haktangi matungda minute ani muk lairaba matungda thangnaba letren asida murum sonba gumna isi makhol khara su tarakpani matam maduda isu isai si tharaga letren asi sangbani asumnangi haktangi matungda thangnaba letren asida kana gumba misak ama murum solaga mathong maram khangdaba kai kaino khara su ngang bataba horaklami mataw asida gi sasi karino haidana wakhal da su khalaklabani ni haktangi matungda letren ase thoga mutang di yeng batari thangnaba letren asida kana gumba misak ama lairibasi sangkhiba suma khola mata tadi aduga mataw karamna haidana isi letren da prap tawbalo sili aduga thangnaba gi letren asida isi karino haidana maya se khara lesilaga yingluba matamda thong asi hai haidoktuna leirami aduga kana gumba mata su thokiba gumna isi uraktabani aisi khara sangsilaba matungda thong ado khangai haidoklaga kana laige haidana isi yengi adubu kana gumba mata leiramde mataw du yamna sungai hauzik ni haktangi mamangda sida kana gumba khara leirambado aibu wakhal nara natraga na karin haidana isi leirami
Asumna isi imagi manakta prap tholai. Aduga aiga khanajaba nupiduga wari watai khara sanai. Imadi isi siba makai adumak pothari. Anaba mayam sulairi aduga wari watai sanabadu nungairoi haidana isi khara chatpadagi isi asum hospital gi operation theater do adu phawa yaurakli. Numitu nongsu khara mangi. Asumna isi wari watai sanaduna lairingai matamda hospital gi mamang adu haibadi operation theater gi mamang adu maisu amata thandi pumam hekta mamaka lai. Aisu wari watai sanaringai matam aduda nong asisu mamit khara phaglakpani. Kanagumba mioi khara phamaga jwar sanabagumna aisi khara surakli. Pura mayek sengna uba makti nate. Maduda hospital adugi lairiba miosing adusu lairiba miosing adu kanagumba mata udabagumna makuisu adumak chanakhi. Aiga khanajariba nupiduga wari watai ngihakang sanaraba matungda aisi thoklage haidana tauba matamda hospital ki operation theater mamang makta laikiba miosing adu aisu haipetang yenglubani. Adubu kanagumba amata lairamde. Asuna tauriba mong matawsing asidaigi sasi karino haidana wakhaldasu khara khalaklai. Asuna prap sanglai. Thangnaba beta lairiba miosing aduga igasi wari watai khara sanai. Aujik ngihaktangi mamangda thoiba wari mayam sing adu aisu loina tamlai. Maduda lairiba hal aduna su asumna hairakhi. Ibunga hospital haibasidi lamhang tumhangda sabani. Aduna laigi tingi kaigumba kharadi adumak tauba tabani. Maduda isu wa makha mata taba tauda adumak tumina lairami. Masigi matungda isu isasi babaga phone wari watai ngihaktan sanai. Baba su sanglai. Kaka su sanglaga kai awat apa laigi haidana baba na swairakhi. Asumna baba na awat apa hanglakpada isu kaigumba mata laiti. Tawbadabu hausing ngihaktangi mamangda thokiba wari mayam sing adu baba da loina tamli. Maduda baba na asumna hairakhi. Ayare si mi so sugyamna lairiba sidi. Wakhalda kasu thudokpa amata su khanjilunu. Asi hairai. Asumna tumlamdaigi matamni. Baba na ingonda hairakhi. Ibunga nangna manung asida tumhoro. Nang kakaga iga mapala asida tumlagi. Yare dana. Baba da soinu hoi haidana yare. Asumna isi imagi manakta tharaga tumli. Ahingda isi isasi mikap pungthokta tholai. Tumthaba su pakpakna yade. Asumna isi nong alamdaigi matamni. Aikuna laijiba room asida kanagumba musil muba misaga maprap laba matamda aigi inaga asida ngeklaung hekta phamtharakpani. Maduda isu karino hadana isasi wakhalda su khali. Phamtharakliba misaga do aina laithoktuna yengluba matamda misaga do su mamai mamit amata lopham khangde. Tauriba mong matawsing asidaigi isasi su kidi kirakli. Misaga duna suengonda kanano haibagi matagumna munna yengbagumna munna yenglakhi. Tauriba mong matawsing asidaigi isasi masidi mata amani hairaga isu mapalda prap thoki haidana tawi tawbadabu misagaduna thokpa yaroi haidana aigi sasi namsilakpani. Asumna mitam maduna yamna kana namsilakpa matamda aigi sasi sor homba phawbada ngamlaktri. Aigi sasi mahakna yamna kana namsilai aisu ngamnaba haidana yamna kana phuktokpani. Adubu upai leitri. Asumna ngihaktangi matungda isi yamna kana hotnaraba matungda misagadusu yamna kana inthoki. Aisu isasi wakhal tarakli. Wakhal tarakpada isasi humang na pikang lagi isasi mai pumbaloy na pumsosot lami. Honthok panida. Hausiki tauriba mong matawsing adubu karino. Laifam timbam ni hospital haibasi adubu taurakliba mong matawsing asidi heman kreda. As honthok panida. Asi hairaga isi adumak lairami. Noong alaba matungda isi silakli. Babaga kakaga yumda halagi. Asi hairaga babado adumak sakre. Ay kusunu mitumadi ay hospital adugi manak nagpada imana bakhara sulay. Ngakoydagi ay isi salaba matungda sak thongaga purakpani. Asumna numit nini humnimuk surakpa matamdani. Imagi masasi pakna kangkalu haiba yade. Doktor na suasum nairakhi. Ahal asi matam khara kuitharam labadi kudong thiningai oiba yabani. Adubu hojikti kasu thudokpadi tauraroi. Masasi khara kangkhatri phawadi sidai sida matam khara lairo. Asi haidana aikosi hospital aduda numit nini humnimukti amuk makha tana laikiba dari. Nongma numit ama isesi ahingda tole changgi haidana sangki. Aina imado senhawi. Isesi phana kuina laira phawbada sungthok tholakti. Matam aduda ise phone tawi ise na sumasasi thak nikna phone pai khalaklaga tholage hairaga ise na hairakhi. Aisu tholao haidana ise do ngairami. Ise do tholaba matamda ise na su letrin thangba saroga somse kana gumba amalai. Asi hairaga ise na su hairaklami.
Matam maduda aina su mamang thakta thengnakiba wari mayamsing ado loina tamli. Maduda isiana asumna hairakhi. Ibunga hospital haibasidi hospital ni. Mafam asida sikhinakhiba miyoising asisu thawai-sing asisida loina leirabra gyamenga amata tadi. Wafamsing ado hairakpa matamda aina su isiada ise kamaina tawraino. Maduda isiana ahanbadaidi sasi kasu thoinabu wakhalda khaludi. Letrin asida kanagumba ama laibagumna thangnaba letrin do maduda mi khara laibagumna isingki tep asi thadoi. Aduda isu isasi kanagumba ama laiba male haidana wakhalda su khanbani. Misak ado susu tawraga kapi. Aduga masilda su wa kaya marom ama ngangbagumna marom marisu amata lawpham khangde. Isigi wafam ado taba matamda aina su isya hospital ni da khando asi haina isiga igasi laiminare. Ngihaktangi matungda isigi masada mami sami oina kanagumba misak ama aikoina lairiba rom masigi mamangda leplaga laibagum ui haidana isena su aingonda hairakhi. Maduda ise pha laithokhtuna yengluba matamda kanagumba amata leiramde. Iseda aina isya kanagumba amata leiteda. Farese tumnaba tawraki. Nangsu mapalda thoaga tumgadoribra. Aisu hoi ise hairaga iseda hairami. Asumna ise tumbasu thokle. Numit nini humnimuk lairaba matungda ima asi masasi khara kangkhalakle. Aduna hospital dage khusi discharge tawrakle. Check tawbasu khara lao haidana doctor na swairaki. Asumna yumda putharaklaba matamda aikoigi sasi yamna soharaure. Ima asi masasi khara phagalakle haidana. Asumna makha tarakpada kaisu thoidokpa amatasu tawkhidre. Ima asu matung tarakpada singchanba samatasu sakhidre. Hospital da thengnakiba thodok mayamsing aduna ising asimaksu isasi kaudana damak lairi. Ahanba wari simadi mayamda khusinajare. Anisuba wari simuk hauzaraklage. Aiki ming David kawi. Aikoigi laikai si yamna supak sawi. Laikai si daiga yamna luna tinaba imanaba mosulai. Imanaba sigi maming Samananda kawi. Imanaba sigi mabubo asi matam kuina sangna naduna damak lairabani. Ahalaina haibaduni. Imanaba Samananda gaiga si bol adum sanaba thoi. Matam maduda imanaba Samananda nasu asumna swairakhi. Bhai nakhodi anayak amata yaudabanina nasada swaki khang amata su yauram loido. Imanaba dugi wafam maduda ina kaidauragi haidan hanglei. Maduda Samananda nasumna hairakhi. Itaw ibu bosi kui gadaba sumandre. Khul laikagi miyoising asu laikagi si mangpham lairiba maike somsi masida sida makhol yamna tai hai. Sigi mangpham lairiba lampaga sigi nakalda lairiba mangpham asi numita silaklaba matamda mafam asida kanagumba khara laibagumna sahum khara phangi hai. Aduga muksu akhoi yum adugi akoibada masak masa amata khangdaba miyoi kaya marom ama yum adugi akoibada question senduna sanabagumna makhol khara sutai. Yum thangnabada lairiba kakado maduna sunong monumit ama mapal thopa matamda yena khasida kanagumba miyoi khara musil muna pareng sangna lairami hai. Maduda kaka suma sasi pakhatpa amadi yauraduna mayado kapsilaga yengluba matamda kanagumba miyoi amata lairamde hai. Tawriba mong matawsing aduda kakagi mahaki masasi adumak sanglabasani. Aduga mapal thopa matam yena khada thopa matamdasu warak laijiba maike somdo maduda kanagumba amadum suru nairaga dumak satpagumna makhol khara sutai hai. Imanabadugi wafam maduda ainasu ado nangna di taba yaurabro. Ai sunong mama takhre. Aina saksangda leiringai matamda ahingda sak lamle haidana isi saksangda thoklaga isi sak sabani. Sak sana leiringai matamda maning thangbagi phaklang asida kanagumba mana goro launa kholakpani. Matam maduda isi kanano haidana prap thoga yengthouri. Aduga di kasu thoidokpa mata su leiramde. Imanaba sigi wafam asi taraba matamda aina asumna suaikhi. Ahal asi yamna kana narakpaduda wakhalda su pangkhanda khanjinbagi oirambasu yai. Adubu aikoigi ipusi siramdagi matamdasu yamna kijai. Aduga yumgi akoibadasu kaino makhol khara su tarakhi. Aduna bhai wakhalda kaya hena thudokna su khanjiluba tawrunu. Adubudi kaya hena thudokna su khanjinbadi tawdeda. Tawbadabu sorat manungda muk karan tarakadoribra sine aigi wakhalda. Sorat loidri phawbadi khara dum tawbani. Aikoigi maningda swapal hoba pareng sangna laibado. Maduda aikoigi ipugi sorat loidri phawbadi suru naithektuna kanagumba madum sapagumna sahum khara sudum phangi. Asumna wari watai sanaraba matungda aikoise prap lakle. Samananda sumahak sumayumda sanghauri. Aisu yumda lakle.
Imada pausing adu loina tammi ngasai Samanandana hairapado. Maduda imana ahal oiraklaba matam siduraba matam sidi asigumba sedum tawdi tawbani. Nabubok siramdagi matam dasu maning thong asida hekta musimunna lepaga leiramba asigumba thogdoksing asi lepa leitana adum thengnarakpani bungo. Napasu yamna thengnari haibani. Konthong asida kanagumba madum lepaga leiramba asigumba thogdo asi adum thengnai haibani. Imagi wafam aduda ainasu adu ima aidi kaya thoina so amata thengnakhidi kamai toriba. Thengnaganba lai thengnadaba lai ado thengnadanaba lai khuramuda thengnaba pamuno. Asumna imaga aigasi wari watai khara sanaraba matungda aikoisu magi mafamsingda pothanaba haidana aikoisi tawraklabani. Ahingi matam aduda imanaba Samanandana phone tawrakli. Makhoigi mabubu adu laitre mutang lakpigera hairaga hairai. Aisu ahingi matam aduda matamdi sadre adubu imaga babagada phajana hairaba matamda aisi adumak lai. Ahingi matam aduda laitapanaga yaure. Samanandagi mabubu asi laitabaduda mayam asisu kapna launabagi khonjel asi aisu khara laptakna taraki. Maduda aisu isasi khara sukirakpani. Laikai miyosing asisu kanagumba amata lakpa udi. Asumna isi Samananda hoigi mayu mapa yausilakli. Makhoigi konthongda sanglakpa matamda tungthangba saruga somsida kanagumba ama laibagumna isi isada samil khara su phaurakpani. Matam aduda isi laithoktuna hek yengthori adubu kanagumba amata lairamdi. Tanjaduda isi wakhaldasu asumna khalli. Laitaba yawbasida aigi sasi samil ama iphang phanglabra onthokpanida hairaga isi adumak sanglai. Ngihaktangi matungda isi konthongdudagi parap sanglaba matamda sumang matol yauri. Soroki nakalda sialiba khongbana dusu kanagumba amana sup luplaga sanabagumna makhol khara sutarakpani. Tanjaduda isi laithoktuna hek yengluba matamda kanagumba misak ama wangthrang wangna mami sami oina lepaga leirami. Tanjaduda igi sasi prap sanglakpani. Konthongduda muna yengtri. Asumna isi sanglaba matamda imanaba Samananda do mahaksu yamna kaplami. Ay lakpa uba matamda mahakna su aisi kualaga kapai. Asumna ngihaktangi matungda laikagi miyosing asisu mahay loina laknare. Seba tawbasisu ahingi matamda oina tawrasi ahing lelaga thambase phate haidana laikagi miyosing asisu mahay loina laknare. Baba sulai babana isi yumda halo haibani adubu aisi imanaba Samanandaga pulap leminadaba yadaba mahak mathanda thambasisu mahak sinungaiti hai. Aduna maga aigasi pulap puna leminasi haidana isi ahingdumadi makhoida tumasi haidana imanaba Samanandana hairaki. Ngai haktangi matungda laikagi miyosing tawraga laikagi mangpham tana puthokle. Mangpham tana puthokpa matamda aigi sasi khara soinade. Surok matai da hauriba wapal pareng sing aduda yengba matamda kanagumba misak ama adum lepaga laibagumna aigi sasi phaurakpani. Adubu seba tawbam laikagi mangpham tana puthoraklaba matamda mai thaba horakpa matamda aikoisi adumak sanglai. Samananda suma sasi kapi walan so amata ngangba yade haidana masi tumina lai. Aisu adum changlakpani. Mamang thangba saruk adomda makhoigi baba amadi mama hoisu satli. Aduga tung thangba saruktadi ibanigi matungda kanagumba amata laktri. Samananda gaigasi asum lakpa matamda tung oirapna kanagumba misak ama inarakpagumna isi wakhalda su phaurai. Tung laithoktuna phat yengloi adubu kanagumba amata lairamde. Samananda sumahaki masasi adumak tumina adumak satli. Ngaihaktangi matungda konthong yoramdagi matamda tung thangba saruga somsida kok launa kanagumba misak ama adumak lakpani. Aisi mai laithoktuna hek yengluba matamda kanagumba misak ama saisu pairaga konthong laiba maike somda tabli sanglaibado. Aisi imanaba Samanandada wadi matangangda aisi kakak wairaga yenghalli. Maduda Samananda su uraba male. Samanandana itaw sidi karino sidi pupugi mitamoina sutawida sibu karino. Aisu karigumba mata khangde haidana Samanandada hairami. Maduda aikoisi mayok tholaka sanglei. Ahingi matam yaurakli. Seba tawba kumkiba miyosing adasu seba loire haidana prap loina kakhanarakli. Asumna ahingi matam aduda aisu isasi imanaba Samanandaga pulap tuminasi haidana ibani si tumina kadoribani hairaga leirami. Ahing aduda aisu sakso amata sadre. Samanandana bhai nang sakso amata sadre. Aikoisu ahingi matam asi sara helasi haidana heli. Ado asapot khara leibani nang saraga tumlo. Haidana isi Samanandana sapot khara supiraki.
ꯑꯩꯁꯤ ꯁꯥꯄꯣꯠ ꯆꯥꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯐꯃꯨꯡ ꯑꯣꯟꯅꯕꯅꯔ ꯈꯪꯗꯦ ꯏꯁꯥꯁꯤ ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯪꯒꯣꯏꯗ ꯊꯝꯂꯤꯕ ꯀꯣꯟ ꯑꯗꯨꯁꯨ ꯇꯦꯛꯇꯥꯛ ꯇꯦꯛꯇꯥꯛ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯟꯅꯈꯠꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯏꯁꯥꯁꯤ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯇꯨꯝꯕꯅꯒ ꯑꯃꯠꯇ ꯌꯥꯗꯕꯅꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯕꯨꯕꯣꯛ ꯑꯁꯤ ꯂꯩꯇꯕꯁꯤꯗ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯌꯦꯅꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯩꯒꯤ ꯐꯛꯂꯥꯡ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯒ ꯂꯩꯃꯥꯏꯗ ꯁꯥꯟꯅꯕꯒꯨꯝꯅ ꯆꯣꯡꯈꯠ ꯆꯣꯡꯗ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯁꯃꯥꯅꯟꯗꯗꯣ ꯑꯩꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯇꯧꯗ ꯍꯧꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯁꯃꯥꯅꯟꯗꯁꯤ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯁꯃꯥꯅꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯃꯥꯅꯟꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯀꯞ ꯀꯞ ꯂꯥꯎꯅ ꯍꯦꯛꯇ ꯅꯣꯝꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯒ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯁꯃꯥꯟꯗ ꯏꯕꯥꯅꯤꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯛꯂꯥꯡꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯁꯣꯞ ꯁꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯌꯥꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯔꯦ, ꯑꯗꯨꯒ ꯁꯃꯥꯅꯟꯗꯁꯨ ꯀꯤꯔꯦ꯫ ꯁꯃꯥꯅꯟꯗꯅ, ꯏꯇꯥꯎ, ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯪꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯑꯥꯗ ꯑꯣꯏꯅ ꯇꯨꯝꯒꯤꯁꯨ ꯇꯨꯝꯂꯣꯗ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯁꯤꯁꯨ ꯂꯝ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯁꯤꯜꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯁꯃꯥꯅꯟꯗ ꯏꯕꯥꯅꯤꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯂꯛꯇꯕꯒꯤ ꯀꯣꯛꯀꯥꯛꯁꯤ ꯂꯣꯏꯅ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯒ ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯄꯣꯊꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯤ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯁꯃꯤꯜ ꯈꯔꯁꯨ ꯐꯪꯕꯅꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯨꯕ ꯇꯧꯔꯨꯔꯅꯨ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯝꯗ ꯁꯃꯥꯅꯟꯗꯅꯁꯨ ꯃꯈꯣꯏꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯏ ꯍꯥꯏꯗꯅ ꯁꯃꯥꯅꯟꯗꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯈꯣꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫